ताबिरिबा अमदि मिटेंग ताबिरिबसिंगबो अहानबमक्तदा इकाई खुमनजबग लोइनना तारामना ओक्चरी ngasi amuk pumna makidamakta pujarkliba film asigi mamingdi In Time kawi film si American science fiction action film amani ngasi film si 2011 gi October 28 release tawki film si miyamna yamna pamna kiba film amani mayamna film asigi wari asibu pambirabadi like nambiramo film gi wari da laksaragi yamna koithoktabida masida sui kiba lankiba madisi thanathaba yawkiba matamda tabiriba amadi miteng tabiriba khudingmakna ngakpiu haijari film si horakpada ulei madudi film asida paisagi mahutta matam oina chatnarami haibadi miyoibana hingbada changba chana thaknanaba leiba matamda paisagi mahutta aigi matam piduna leiba tarami miyoibagi punsisu hairibu matam asina loibada sikiba tarami paisa tanbagi mawongda makoina magi matam singadu tanai masa masagi matam singadu makoigi khudangda chongthui mafam asida nungaina leige hairabadi matam yamna leiba simathau tai mafam asida miyoibasingna masagi chahi kunmanga subaga chahi amagi matam phangduna masagi matam adu loidri fawba punsinai ina khunbasingi mafamdadi chahi lisingama punsinaba matam masagi leinarami ina khunbasing asina makoitagi oibi sangsara masemi mafam asida makoi yamna nungaina leinarami nakalamadana geto kawa mafam amasulai mafam asidadi lairaba misingna ahing nungthal thabak wana suduna matam tanadunu lei geto kauba mafam asida will kawuna pamasulai mahaki khudangda pung kunhumdoi khakta ngairami will asi mayumda mamaga punna lei male masida miyoibagi chahi kunmanga subadagi masagi chahi adu lepkhraga matamda oina punsinai maram asina willgi mama asi chahi yankai surba asidasu angang mandunu lei numidasi willgi mamagi chahi yankai suba mapok numitni maram asina willna mamagi celebrate taunana bahaiduna overtime thabak suduna champagne bottle leiraktuna celebrate tawi willna mamagi khanjaba sida mamana su yamna haraujai willgi mamana aigi isu masak uningle nahakna pamjabi nupi ama det tawdana leiriba asikari gino haina hangbada willna khumlai bomnamuk asigi matam aikhoida leitri madugi su matam laksani haina willna khumi mamana muhari electric bill amadi bank loan hayang fawda clear tawdrabadi fine amuk laklagani aduna ai selaga pomnamak clear tawthokluge aina halakpada aingonda matam watpa yai aduna nang bus station da hayang aibu ngaidunu leiramu aingonda numit humni gi matam di yauri adubu electric bill amadi loan adu clear tawbada aigi matam si loina changki basu yai hain hai wilgi mamana hariba sida wilsu hoi ai matam chana laktunu leiramlage haina khumi wilgi mamana chalamdaida wilda makhut paiduna matam madu minute kuntra transfer tawrami wilna breakfast taunana bahaiduna wilgi mamana chatkhriba matungda wil sumagi thabak mafamda lai lambida nupi macha amana capsule ama puthoktuna wildagi matam kharani maduda wilna capsule du loduna mangondagi minute manga transfer tawbirami matang asida aikhoina khangi madudi matam asi capsule da su store tawduna thamba yai haibasi capsule asida yawriba matam adu aikhoina season ningba matamda season nabasu yai wilna asum lakpada magi factory yokselai wilna thabak tawdringaida coffee thaknana blauge haina line da lepi khudak aduda pochai singi matam adu hengalakhi haibadi coffee amagi mamalsi minute ahum piramba adu minute mari oiki asumna atai potsu khudak aduda information amata piraktana hengalakhi matawsida wildi yamna sawningi adubo upaidi leiti coffee launanaba magi minute mari pirami wilna numit chupa thabak sururaga mamanaba single loinana barda lai wilgi mamanaba si yuda yamna ngawba misagamani ayamba matamda yu ngawduna talai wilgi mamanaba sina wilda makhut thindru taglai asida nupa ama fammisina mayamda yu free da pithakli magi gari da matam su mayama ma yauri wahi asitaraga wilna nupa adugi manakta laktunu yengbadadi akoiba aduda nupi mayama ma su famdunu leirami wilna nupa adugi gari da yengbadadi nupa adugi chahi chamaga tara taruki matam yaurami wilna nupa adugi matam adu uruga khangi madudi mahak asi greenish hariba mafam adugi mini haiba maramdi geto hariba mafam asigi mi singdadi yamlabada numit nini gi matam dagi hena thamba ngamnaramdi wilna nupa adugi manakta laktuna hari nahak mafam asida kudung thibanangani karigi lakpano mafam asi huranba yamna leibani makoina nangbu hatpiduna nangi matam singadu huran bikini maram asina nahak athubada mafam asidagi satko
Wahi sitaraga nupa adu karisu thoidana adumak famlaga yu thai. Tanja sida Fortis ko gang leader amana magi kangbu singa bar adu da changlaki. Fortis ubada mayam adu kaiduna chenaki. Maramdi Fortis asi mafam masigi khwaidagi sathiba gunda amani. Aduga miyamdagi namduna matam huranba misakni. Wilgi mamanaba aduna wilbu chenkhinaba haibada yade. Marum amada leiduna mafam adu da tawriba adu yengi. Fortis na mafam masida ina khunba nupa adudagi yamlaba matam adu huranaba haiduna lakibani. Fortis na nupa adu da challenge sama tawi. Madudi panja tawnasi maduda ngamdaba mi aduna angamba mi aduda ayawu matam singadu loina pinasi haina. Panja asigi niyomna amana amagi khudang painaduna mathak thangnabu honabani. Makut makha thangliba miyoi aduna masagi makut adu phukpa ngamdribu fawba magi matam adu masa mathanta transfer tawhangadabani. Fortis na nupa aduda hairiba challenge adu nasana yarabra haina hangbada nupa aduna khumlai. Aidi yu yamna thakre. Aduna aingonda matam khara pibiyo. Aduga nangi challenge adu yarage. Pakum masida Fortis su masi nangi aroiba apamba oibana yabirage haidunu yarami. Fortis na nupa adu senanaba magi kangbu amathai. Nupa aduna washroom da changduna yu thaklubagi othui. Nupa asina yu yamna thakibana Fortis ka panja tawada soidana maithiragani. Tanja sida Wilsu mafam adu laktuna Fortis ki kangbu adu phuramlaga ina khunba nupa adu puthorktuna safe oiba mafam amada pubiraki. Wilna nupa adu da aina haibaduni. Mafam adu da nahak khudong tiba nangani. Nangna nasagi matambu manghaliba karigino. Nupa aduna khumlai. Aigi ming Henry kawi. Nangdi chahi kya sure. Wilna chahi kunipan sure haibada nupa aduna masagi chahi chama manga sure haraki. Aduga wilda makha tan hari. Aigi punsisi laita phong khangdre. Aina aigi apamba khudingmak tawkre. Hojikti ai male masida hingdunu lainingdre. Wahi sitaraga wilna yamna ngakna hanglai. Nangiri matam sumaya mama lairi. Aduga nangna adumna hairibadu karigino. Henry na mukhumlai. Nakhoi kari sukhangdi. Male masida time zone ani thokna semliba sikarigino. Masi khangbra. Nakhoi ki time zone ghetto sida potchai gi matam khudak khudak te hengaliba si Green City da leiba ina khunbusing plan tawuni. Makhoina ghetto da leiba mi singi matam singpo khonggat pa yanan ba haiduna potchai gi matam singasi khudak te hengat halibani. Ghetto da leiba miyu singasi gi matam yamnadi. Makhoina matam gidamakta chaba thakpa khangdana thabak kanna suduna honari. Aduga hayengki matamgi khanbada wanari. Green City gi misingda chahi lising hena punsinba yabagi matam laini. Adubo makhoina ghetto gi misingda awaba tahaliba asida ai yamna nuwaite. Makhoigi system asida ai tasengna hingdre. Wahi asitabada Wilna Henry asi yamna faba pukchel chawu misak amani haiba khanglaki. Henry na Wilda aingonda yauriba matam asi nangonda yauribadi nahak kari tawgani. Asumna hanglakpada Wilna khumlai. Ahanbada aina aigi matam toina yengliba si yenglaroi. Aduga nokphet tawraga magi matam adu yengbada pung 19 mukta ngairami. Wilna makha tan hari. Aingonda aduk yamba matam adu leirabadi yamna wajaraba imaga aiga Green City da yum ama lawduna imabu nungaina thamgani. Ado gasigidi mafam masida tumthoklasi. Hayeng nongalakpada khudong thiningai oiraroi. Madudu oina nahak yumda hankro. Asumna haiduna makhoi ani mafam adu tumthai. Henry na tumba hogolakpada Wildi adumak tumduna leirami. Henry na manakta tapna sangsinduna Wilgi khudang aduda magi yamlaba matam adu transfer loina tawramlaga masada minute manga khakda khai. Aduga mafam adudagi thoktuna awangba bridge amada famduna matam adu loiba ngairami. Wilna makeup tholakpadadi Henry adu leiramdre. Wilna hanagumna masagi matam adu yengbada chahi chamaga 15 hena yauduna leirami. Madu ubada Wildi mangumna khanjai. Aduga hogolaktuna yengbada Henry na mingselda don't waste my time haina iramba adu uri. Wilna thongnawdagi yengthokpada Henry na thong mathakta phamlibadu uraga Henry gi manak tamna sensilaki. Adubo Henry gi matam adu loisilakpada Henry siduna thongdagi ising adu taki. Will suma phamadu yoksilaktuna Henry ta phamadu da yamna nungaitana yengi. Will gi matam mayam adu mina khangkrabadi Henry bu mana hatpani haina maral sibirani khanduna mafam adu dagi chelaktuna mamanabagi manakta lai.
Henry gi wari adu will na mamana badali duna mamana baduda chahi taragi matam pibiram laga mama ga loina na Greenwich City da chatlage sida leirabadi aigi yamlabu matamasi aibu hatuna munbi khrani hain harami mamana baduna will da thagat phongdoktuna yamna nungaitana kainaki will gi mamana hairamba bus stand aduda will na mama bu ngai dun leirami nakalamadana will gi mamana electric bill amadi loan adu clear tawram laga mayumda halakna bus tongba lai adubo bus ki ticket adu ahing amada hanagi matamdagi double matam hengalami masida will gi mamadi yamna pakachai maramdi mangunde yawribu matamasina bus ticket adu fangdabana will gi mamana bus driver aduda bathangi station da ichanu pa ngai dun leiramgani awat matam adu aina ichanu pa dagi lawduna pijage haina kan haije adubo bus driver aduna yadaduna will gi mamabu bus ta tonghalamde will gi leifam adu yauna khongna chatpada matam adu loikibana halagani haiba khangluduna will gi mamana bus ta tongliba mi singdagi matam khara pibiyo haijabadasu yarakhide maram asidagi will gi mamana mayum tamna kan chenjaraki asomdadi will na lei khara paiduna station aduda mamabu halakpu ngaidun lei will na ngaiduna asum leiringaida bus adusu yausilaktuna mi sing adu mathang kumlaraki adubo will gi mama adudi bus aduda yaurakidabana kumlakpa adu udre bomna magasi ubada will na magi mama adu khudong thiram lagani khanduna mama na chatkiba maiki adu tamna yamna kan chelaki will gi mama su lepa leitana chelaktuna yum singda thong thinduna matam khita pibiyo haijabada kana amatana mateng tobirakide will gi mama na lambi da chaliba gari singpu khamna na ba haijabada gari amata khamlamde mateng amata phangdrabada will gi mama adu matam yamdre khanduna yamna nungaitana asum chelai will su lepa leitana yamna yangna chelakpana mamangda magi mama chelakpada ui will gi mama na su machana chelakpada uraduna kanna chensilaki will su mamagi matam adu loidore khangduna makhut adu tingthortuna chensili adubo mamagi matam adu loibana hankhiduna mamagi asiba chang adu will da haitharaki matawasida will di thamoi sokna mamabu kauduna kapi mamana wajarakpadu uraga will na mamabu nungaina thamlage khalaklaba mikup asida mamana mabu thadoktuna chatkibada will yamna ningam haude bathangi numita time keeper singna Henry gi asibak chang adu phangi batamasida time keeper sing asisu police kumbani makoina crime singbu thingnana bhona bani makoigi leader Remana mafam adu kopna thidoi adubo Henry gi misi asigi clue amata phangba ngamde Remana akoiba adu asum yenglakpada CCTV camera ama leiba ui adu uraga footage yengnana bhaiduna CCTV camera gi room tamna changsili asomdana mama kainarbo will na khale madudi mahaki mama sikribasi Greenwich City da leiriba makoina matam hengat hanbadagi thokpani haiduna mai hongna sawi aduga Greenwich City da leiriba mi singda magi laman khungani haina lepe will panthaba tawdana Greenwich City da chatnana bahaiduna lai will na Greenwich City asida entry tawrakpada chahi amagi matam pirami will na Greenwich City manungda changlaktuna mafam adugi lifestyle amadi makoida yamlaba matam yaunarambadu uraga yamna ngai matam asid leiriba mi singna sibagi wakhal amata leiramdi maramdi makoida matam yamna yaunabana adubo geto hariba mafam adugi mi singdadi pung kun marigi matam khak yaunaduna matamgi khanbada tumba chaba khangdana matam tabu tanabani Greenwich asida leiba bodyguard singsu chahi chamagi matam hena yaunarami madu ubada wildi hena sauningi maramdi mahaki leifam adugi mi singdana matamgi awatpa kaya leiba aduda wilsu mafam asida matam mayam ama puthokuna hotel amada lei pathangi numita wilna lunch tawdringaida yamna ningthijabi nupi amana wilda mitfam hongdana yenglei nupi adugi mideng adu mahakna wilbu nungsijabagi mideng male asomdana Henry sibagi timekeeper singna thiduna CCTV camera gi footage sing adu yengbadadi Henry na masa mathanta thong adudagi takibadudi phanglamde aduga wilna chensilaktuna Henry gi tafam aduda leptuna yengthaba footage am phangi madu urga Remana will bu chingnaduna magi timda will gi details sing adu thidok handuna yengbadadi will hariba miyo asina matam mayam am pithoktuna Greenwich City changkhre aiba khanglaki masidagi will na Henry bu soidana hatpani haina Remana confirm toki maram asina Reman banthaba tawdana magi timgaloina na Greenwich City tamna lakba hui somdana will casino amada changlei
Casino sida ina khunbasingna poker sanadun lerami. Madu uraga Willsu poker adu sanana bapami. Ano wami uraga pamlamba makoina kari sukhandana nui. Adubo Will di gambling the yam na hay singomiyo yama oibana kari su akibaliti. Mahang na ina khunba mi singasidagi matam kaya lahubagi fajaba chance mo fangi. Will na Philip kawamiyo amaga poker sanay. Philip asi mafam masigi khwaidagi ina khunba miyo yamani. Masama ki time bank sulay. Mahak na mayam da matambo loan da supiri. Philip ki nakal da machanu pi supamli. Maming na Sylvia kawi. Sylvia sini. Mamang da Will na lens tawring ay da Will da yang lakibi aduni. Game masi horapada Will na mahaki matam pumna magadu thadog lami. Masida Will na Philip tagi jahi lising amaga chamagi matam panglami. Sylvia na Will gi matawasida hiya na ngawjay. Maram masina Will da hayang ikoy da party amalay haidaduna Will bu invite torki. Matangin namita Will na magi gari ama lauraduna Sylvia gi mayum da party yaw na nabalay. Party asida Sylvia ge Will ga wari sanaduna dance tominay. Sylvia di Will bu thamoy seng na nungsijay. Sylvia na thamoy gi warol adu Will da phong lage hek torapaga timekeeper Raymond na magi timgaloy na party to fomadu da changlaki. Aduga Will bu phaduna puraki. Thawdok asidagi Sylvia na Will bu mihat pani khanduna sawningki. Raymond na Will gi matam singadu capsule amada lawsili. Aduga Will da pung ani khaki matam yaholi. Raymond na Will bu Henry hatpagi mara leire haiduna karigi Henry bu hat ibano haina hangbada Will na kumlei. Henry bu aina hatpanate. Mahak hiningdri haiduna masama thanda sijabani. Aingonda jahi chama tara taruki matam adu piramlaga. Raymond na Will gi wafam asida thajaba ngamde. Raymond gi mataw asida Will na khangba ngami. Madudi Henry gi misi asi mangonda maral siduna jail da mapunsi chupa thamlagani haina. Maram asina Will na tanja yengduna Raymond gi tim madu furamlaga nathokuna senthoraki. Mahak na nongmay ama munduna Sylvia bu faduna pui. Sylvia su upai leitana Will ga punna gari da lai. Will na magi matam adu yengbada yamlamde. Maram asidagi Will na Sylvia da matam khara pirak na bahayjay. Maduda Sylvia di may hauna sawning bana piroi haiduna pirakide. Sylvia na sawribagi maramdi Henry ado Will na hat pani haina khanbagini. Sylvia na matam pirak trabada Will na gari ado geto tamna yamna yang thorki. Will na khale. Madudi geto hariba mafam adu yorubadi miyoi amadagi matam khara puwa fangani haina. Will na gari adu kanna thorakpada lambida machin tumba tar thamliba adu uhoduna laki. Maramasina ter animak puncture oidunu gari adu control tawba ngamhodaduna thong amagi makhada thawdaki. Thawdok asida Will amadi Sylvia makhoi animak gyan mangki. Lambida machin tumba tar adu fortress na thamba oirami. Maramasina thawdok thofum aduda fortress lai. Aduga fortress na Sylvia ki matam yengbada jahi tara ki matam yorami. Fortress na Sylvia dagi matam adu pumlimak lawraga minute khara tama khaglamlaga mafam adudagi chatki. Ngayak leiraga Will amadi Sylvia gyan taraktuna gari dagi kumthanai. Sylvia na magi matam adu yenglubada yamna ngai. Maramdi mangonda minute kunthra muk khakta yauramba aduda. Will gi su matam yamdrabani adubo Will na Sylvia da matam khara piduna makhoi ani gi matam adu chap manahali. Asum tauna makhoi ani makhut samnaduna yamna kana chalaktuna Will gi mamanaba adugi mayum yaurakne. Will na mamanaba aduda hana chahi tara piramba adudagi matam khara lawge khanduna lakpani. Adubo mamanaba adugi nupina thong hanglei. Will bu ubada nupi aduna Will da yamna waruna hairei. Nahakna matam mayam ama pirambana mahak adu yu leptuna thakpadagi sikre. Wahi asi tabada Will di angakpa magaloinana yamna sunungai jade. Will tawfam amata khangde. Makhoi animaki matam su yam silaktre. Will na Sylvia da yengthorakpada Sylvia gi mana da chilba lay adu urei. Makhoi anina panthaba tawdana lay adu yonthoi. Maram masidagi makhoi anida numit nini gi matam phanglei. Mathangi sinda Will na Sylvia bu phone but amada purei. Will na Sylvia gi mapada call tawduna hai. Nangi nasanupi aigi inakta tekta kaidana leiri. Tanja sida Raymond su Sylvia gi mapa gi manakta leirami. Will na su Raymond mafam adud lay haiba si khangi. Will na Sylvia thadok na bahaiduna Sylvia gi mapada jahi lising tara gi matam pirak na bahaiki. Hairiba jahi lising tara asigi matam adu time bank tagi lairiba singta hayeng ayuk fawada yenthokadabani haina su matam thai. Will na hairak liba matam asi Philip ki mafam da kari su leiba matam nati. Adubo Philip na matam adu lairiba sing adu da pithokpa sukpam pamti. Asomdana Will na Sylvia bo mayum da purei.
Mafam asida makoi ani hayeng ayuki matamadu ngaidun lay. Sylvia na Wilda nahaki yungi misingdi kadaida layge haina hangbada Will na kumlay. Ngarangi haukiba ihingda matam loidun aigi imadu laykidre. Wahi sitabada Sylvia sunungaitaba pawi. Sylvia na kanglay. Madudi mafam asida laydiba miyusing asibabu thago naduna yamna kina hingnari. Amadi matam tanaduna tumba chaba khangdana hingnari haibase. Asumna ahing asiloi kiduna nongalakpada Will amadi Sylvia na thongnaudagi time bank adudi yengduna lairaba singda matamadu yenthokpra haina yengduna lay. Adubu time bank aduna lairaba sing aduda matam amata yenthokkedre. Maram asidagi Sylvia yamna wakhal nungairamdi. Maramdi Sylvia gi mapana machanupigi punsidagi matamna hena maru oina khanduna lairaba sing aduda matam madu yenthoraktabani haina khanbada. Sylvia na mapabu yamna waraujai. Sylvia na masimasu khanglaki. Madudi mahaki mapa asi subnatangi businessman nate. System asigi head oiduna rule pumnamak semliba asisu mahaki mapa maknani. Philip na lairaba singi punsibu kari sukhandana masatagi khanduna matam kaya tungsilibani. Sylvia gi nungaitapu matawud uraga Will na Sylvia bu mayumda halanbikhrage haina khalai. Pathangi numita Will na Sylvia bu phone but amada pudun laklaga phone taholi. Sylvia da Will na safety oina na bahaiduna nongmayam supi. Sylvia na mapada phone tawduna wari sanaringaida Raymond lona nakal amadagi laktuna Will da nongmayna kapke haina em tawada Sylvia na uruktuna Will na pirakkiba nongmay aduna Raymond kablaki. Thawdok asida Raymond gi makuta nongmayna pandur I yamna thoi. Will na Raymond da nongmay namduna matam yengbada Raymond gi matam adu pung ani mukta ngairami. Masida ikoina khangi madudi timekeeper sing sida salary oina nungtigi nongmagi matam pi haibase. Will na khalai. Raymond gi tim laktuna Raymond bu kanbada Raymond gi matam asi konararoi haina. Maramasina Will na Raymond da pung ani gi matam piramlaga Raymond gi gari adu puduna Sylvia ga lakminai. Sylvia so hujekti Raymond da nongmayna kaplubadagi crime list lakrai. Adubo Will na Sylvia da pumnambak asidagi nahak nanthokpa yagani haina hai. Adubo Sylvia di Granite City aduda jail da thambagum mapana kumna semnaduna thamlakpana ngasi mafum asida Will ga laiba mikup asi maning tamlabagum khanjai. Sylvia na mafum asigi misingda minungsi poklaki. Maram asidagi Will ga paduna ina khunbasingdagi faduna matam lawba horki. Sylvia na Granite City asigi mafam kudingmak kupna khangi. Maram asina makoi anina Granite City gi time bank singdagi time capsule singadu huran se aduga lairaba singda matam yenthokse haina plan tawnare. Asumna makoi anina Sylvia gi mapagi bank tagi time capsule kaya hurali. Aduga lairaba singda yenthoi. Thawdok asidagi sarkarna mai hauna sauruduna Will amadi Sylvia bu wanted laukthokuna reward jahi 10 gi matam su thami. Paw sitabadagi Fortis na magi temga loinaduna makoi ani bu koithi. Will amadi Sylvia di numit khudingi makoi gi leifam hongduna mirot oina leire. Nongma makoi anina matamgi awat pa leitrabanina hotel amada laktuna hotel apunba du book tawraga makoi ani khakta lei. Portisu asum thidunu lakpada hotel adugi manak yoksilaktuna misam singadu phaduna Will gi leifam hangi. Adubo misam singaduda Will gi tawbimal khangbana kana amatana haidorakte. Matawasida Portis na mai hauna sauraduna haidok trabadi na koi luina halagani haina kihanbada nupa amana yamna kina hotel adu haidoraki. Portis na panthaba tawdana hotel adugi Will amadi Sylvia na leiriba room aduda thong adu namkhaiduna direct changsilaki. Matawasida Will amadi Sylvia upai amata leikidre. Maramasina Portis ki makhut chankre. Portis ki makhutagi nanthok oithoklaroi haiba khangi. Portis na Will table amada famanduna time fight haibadi panja sanaraga angam banangamdaba adudagi ayawu matam launa si haina rei. Will na khangi challenge si aina accept tawdrabadi Fortis na soidana halagani haiba. Maramasina Will na Fortis ki challenge adubo accept tawi. Asumna makoi ani onsinaduna panja tawi. Fortis asi panja asida yamna haitoi singthoiba misakni. Maramasina panja adu haubaga Fortis na Will bu makut namthaduna Will gi matam adu Fortis na changhali. Will sungai hak kari amata muktuna ngai hak lei. Will gi matam second mari khakta ngairak pa aduda Will na magi leijaba thongna puthokuna Fortis ki mathak thanglamba makut adu haithaduna makha thangankre. Fortis ki matam adu Will da amuk leptana chensili. Fortis na kanna honarabasu Will bu mai thiba piba ngamdre. Fortis ki matam loiramdaida
Wilna magi khonguptagi nongmai ama lokthorktuna Fortiski miyuising adu kaptun hali. Maramdi Fortiski matam loirakpada Fortiski miyuising asina Wilbo lemna tharoi khangbadagini. Fortiski su matam loidadun sire. Will amasung Sylvia mafam adudagi senthoraki. Makoi anina senthorakpada angakpa mataw ama ui. Madudi ina khunbasing aduna pochaygi matam adu yamna hengat halami. Maram asidagi Will yamna nungaijadi. Lairabasing adugi mateng kaidawnungda pangba ngamlaroi haina khanjaki. Willna Sylvia da yamna pendan hari. Aina lairabasing asida mateng tawribani haiduna matam lising yenthoklebasu ina khunbasingna pochaygi matam asi adumak hengat handuna adumak awaba tahalagani. Aina karisu tawwa ngamlaroi. Wahai sitaraga Sylvia na pummak asigi pambai amadi soidana leiramgani haina hairakpada Willna khumlai. Aikoina matam lakaya punsinduna miyam asida pithoklabadi pochai phana tangkalabasu aikoina irai laina control tawwa ngamlagani. Willgi wahai asida Sylvia na wakhal ama khalaki. Mathangi numita Philip na magi bodyguard singa office ta lai. Tanja asida Sylvia su laktuna surrender tawwa pami haina makhut thangatunu lepi. Bodyguard singaduna Sylvia da nongmai singadun em tawdun lai. Talag asida Willna bodyguard saduna bodyguard singi marak adu yaurak lumduna Philip ta nongmai na nami. Aduga Philip pudun laklaga locker adu hangalaga time capsule muhralaki. Time capsule asida lak lising taragi matam store tawdun yaurami. Capsule asida yauriba matam singasi Philip na lairaba singdagi khonggut matam singi. Willga Sylvia ga capsule adu puduna mafam adu dagi chenki. Pawasi Raymond na khanglakpadagi Will amasung Sylvia gi khongul lidun lai. Raymond na mahaki matam adu yengbada pung ama fana yauramdre. Maram asina mahang headquarters ta call tawduna mahaki salary capsule adu tharakna haiki. Raymond na gari adu sum thodun lakpada Will gi gari adu uraduna kanna tanai. Raymond na Will tanabada capsule dagi matam transfer tawgadaba adu kaukthokduna Will bu leptuna tanari. Raymond na Will bu phangnana bahaiduna tanari ba asigi maramdi Will na karigumba matam lak kaya adu lairabasing yenthokkrabadi ina khunbasing semliba rules sing adu pumnimak fail oiragani haiduna leppa leitana tanarakhibani. Will su Sylvia ga loinana gari adu kanna thoduna Raymond gi gari dagi mang thaduna geto hariba mafam adu yausilaki. Will na time capsule adu nupi macha amadu sinarmi. Aduga makhoi ani mafam adu dagi jenthoraktuna lamhang amadu yauraki. Asomdana time capsule adu lairaba miyam aduda yenaduna launaki. Raymond su asum lakpana Will amadi Sylvia gi mamangda nongmai namdur leblami. Aduga hari nakhoina nakhoigi thawaiba hinglabadi time capsule adu kadai no piro. Wahi setaraga Will na masagi matam adu yenghanduna khumlai. Nahak kaurabra aina nangi siramdaida matam piramado nangna aingonda matam adu handuna pirapusunati. Wahi setabada Raymond na ningsinglai. Madudi mahakna Will amadi Sylvia bo tanaringaida time capsule dagi mahaki time adu transfer tawrak haudre haibado. Maramasina Raymond masagi matam adu yamna thuna yengi. Maduda second manga khakta ngaidunu lerami. Asumna Raymond gi matam adu yengna loiraktuna makeup asida siki. Matawasida Will amadi Sylvia su yamna pakatchai. Maramdi makhoi ani dasu matam adu yam silaktabana. Mafam basida makhoi ani gi mateng lofom su kana amata laite. Matamna sum loisilakpada makhoi ani soidana siragani khalai. Aroiba mikup asida makhoi ani nungsinana konsinaduna asibabu ngaiduna lei. Tanja asida Willna arapada Raymond gi gari khamlbada ubadagi gari adu tamna asa amadu chelaki. Gari aduda Raymond gi time capsule adudagi matam adu loksili. Aduga amuk Sylvia basu kannana bahaiduna Will khonglei thuna chelaki. Sylvia su Will gi maikai tamna chensilai. Sylvia gi matam adu second khara tamak ngairamlei. Thawdok si hana Will gi mamaga chap manana Will na kanna hona khrabasu mama adu kanbu ngamhaudabagumna pungja sidasu Will na Sylvia bu kaina radra haina yamna nungai jaramde. Aroiba second da Sylvia ga Will ga phangnare. Will na matam chana Sylvia gi khutang adu paiduna Sylvia da matam piduna Sylvia bu kanbu ngamhauki. Asumna asibagi pungpham yoramdai mikup asida makhoi animag hingba ngamhoi. Asomdana getogi miyoi khudingda matam yamna yaunare. Hana gumna tumba chaba masak khangdana matamgi khalaga thabak kanna sunabadu haujikti madugi kiningai oidre. Maram asina makhoi mayamna Green City da lam laiduna nungaina leiruna bahaiduna lagnai.
asumna ina khunbasing semba lairabasingbu wahanbagi rule adu Will amadi Sylviana lairabasing adugi mateng pangbadagi fail oiki. Will amasung Sylvia su nungsinana laiminaki. Aduga ngasigi ningthizarba film asi matang asida luisinki. Adongi thabak thoram ama hektada cake ki mathau tarakpada adongi sel tinghanduna matam mang cake leiba chanarubagi haujikti madugi mathau tadre. Sanalingzen bakery na yamna ahongba mamalda cake discount chawna pijari. Heavy discount asigi mathakta hena nungairibadi bakery asina customer singi thongjin fawba delivery charge amata lowdana free the delivery tawjari. Adongi apamba cake ki design ama hektada apamba flavor adu order toksin biraktuna adongi nungai yaifabagi thabak thoram sing adu mapung phanbada bakery asina achouba thogdang lawjagi. Yamna ahongba mamalda adongi pamjaba cake adu hausingmak pijariba number asida order toksin biro. Adongi matam sukmang manghandana bakery asina adongi thongjin fawba delivery charge amata lowdana free da delivery tawjarakani. Sanalingzen bakery Hayel Imphal West District near Ikokningthong Marunong Sabalaibung mobile number 8413987885 natraga 8731810461.